ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯁꯦ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯑꯒꯦ ꯂꯐꯨ ꯊꯔꯣꯁꯦ ꯌꯥꯝ ꯊꯣꯡꯉꯣꯏ ꯃꯤ ꯌꯥꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯂꯐꯨ ꯊꯔꯣꯁꯤꯅꯦ ꯔꯥꯏꯖꯃꯥꯟ ꯃꯔꯨꯁꯤꯅꯦ ꯑꯂꯨꯁꯦ ꯃꯆꯦꯠ ꯑꯃꯇꯪ ꯍꯥꯞꯀꯅꯤ ꯃꯄꯨꯝꯁꯤꯃ ꯍꯥꯞꯄꯣꯏ ꯑꯗꯨꯒ ꯑꯃ ꯊꯣꯡꯖꯔꯛꯑꯒꯦ ꯑꯗꯣ ꯉꯥ ꯑꯌꯥꯏꯕ ꯎꯀꯥꯕꯤ ꯑꯌꯥꯏꯕ ꯃꯆꯥ ꯃꯆꯥ ꯊꯥꯛꯀꯅꯤꯀꯣ ꯉꯥ ꯑꯌꯥꯏꯕꯒꯅꯤ ꯊꯣꯡꯗꯣꯏꯁꯦ ꯂꯐꯨ ꯊꯔꯣꯁꯦ ꯊꯣꯡꯖꯔꯛꯀꯦ ꯑꯩꯗꯤ ꯂꯐꯨ ꯊꯔꯣ ꯊꯣꯡꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯑꯗꯣ ꯈꯥꯖꯤꯡꯁꯦ ꯁꯤꯒꯤ ꯅꯥꯀꯨꯞꯄꯤꯁꯤꯅꯦ ꯇꯤꯜꯍꯧ ꯃꯅꯥꯁꯤꯅꯦ ꯇꯧꯔꯒ ꯇꯤꯜꯍꯧ ꯄꯥꯝꯕꯤꯁꯤ ꯇꯧꯔꯒꯅꯦ ꯃꯣꯔꯣꯛ ꯇꯪꯈꯥꯏꯁꯦ ꯃꯣꯔꯣꯛ ꯇꯪꯈꯥꯏꯁꯦ ꯑꯩ ꯃꯌꯥꯝꯁꯦ ꯃꯣꯔꯣꯛ ꯇꯪꯈꯥꯏꯁꯤꯒ ꯙꯃꯥ ꯑꯃ ꯊꯥꯛꯆꯤꯜꯂꯒ ꯕꯣꯔꯥ ꯑꯃ ꯍꯧꯖꯔꯒꯦ ꯂꯥꯟ ꯃꯇꯝꯅꯤ ꯃꯌꯥꯝ ꯏꯟꯁꯥꯡ ꯃꯊꯦꯜ ꯌꯥꯝ ꯇꯧꯊꯣꯛꯇꯅ ꯅꯍꯥꯟꯈꯩꯗꯧꯅ ꯁꯤꯡꯖꯨ ꯑꯃ ꯑꯗꯨ ꯑꯃ ꯇꯧꯕꯗꯣ ꯌꯥꯗꯦ ꯂꯥꯟꯒꯤꯁꯨ ꯈꯔ ꯈꯥꯛꯇꯕ ꯌꯥꯗꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯈꯥꯖꯤꯡꯁꯤꯁꯨ ꯂꯣꯏ ꯇꯧꯔꯣꯏ ꯁꯨꯃꯥꯏꯅ ꯑꯩꯅ ꯂꯩꯔꯛꯑꯦꯅ ꯄꯨꯂꯞ ꯇꯧꯕ ꯋꯥꯅꯤ ꯈꯥꯛꯀꯗꯧꯔꯤꯅꯤ ꯈꯖꯤꯛ ꯈꯖꯤꯛ ꯌꯥꯝꯅ ꯈꯨꯠ ꯊꯥ ꯆꯥꯕ ꯌꯥꯗꯦ ꯑꯗꯨꯅ ꯁꯤꯒꯤ ꯑꯂꯨꯁꯤꯅꯅꯦ ꯏꯁꯨ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯦꯕ ꯉꯁꯤꯗꯤ ꯑꯗ ꯃꯥꯗꯤ ꯑꯂꯨ ꯕꯣꯔꯥ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯅ ꯑꯂꯨ ꯕꯣꯔꯥꯁꯦ ꯍꯧꯕꯤꯒꯦꯅ ꯑꯂꯨꯁꯤꯃ ꯈꯦꯠꯂꯦ ꯉꯁꯤꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯗꯤ ꯁꯨꯃꯥꯏꯅ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯁꯦꯝ ꯁꯥꯅꯕ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯂꯐꯨ ꯊꯔꯣꯁꯤ ꯁꯣꯏꯔꯒꯦ ꯃꯃꯩꯁꯤꯗꯤ ꯃꯅꯥ ꯑꯣꯏꯅ ꯇꯧꯔꯅ ꯈꯔ ꯌꯥꯝ ꯁꯥꯡ ꯁꯣꯏꯗꯠꯀꯦ ꯍꯥꯎꯗꯧ ꯃꯥꯟꯗꯦ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯐꯨ ꯊꯔꯣꯁꯦ ꯊꯣꯡꯕꯗ ꯑꯩꯈꯣꯏꯒꯤ ꯊꯔꯣ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯔꯤꯛ ꯃꯔꯤꯛ ꯀꯦꯜꯂꯛꯄꯗꯣ ꯂꯐꯣꯏ ꯌꯥꯎꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯍꯥꯎꯋꯦꯕ ꯁꯨꯃꯥꯏꯅ ꯂꯐꯣꯏ ꯈꯔ ꯈꯔ ꯌꯥꯎꯍꯟꯕꯁꯦ ꯍꯥꯎꯋꯦꯕ ꯃꯇꯣꯟꯗꯪ ꯊꯣꯡꯕꯁꯨ ꯍꯥꯎꯇꯦꯕ ꯁꯤꯃꯗꯤ ꯑꯗꯨꯝ ꯊꯣꯡꯖꯤꯜꯂꯒꯦ ꯃꯈꯣꯛ ꯌꯥꯎꯔꯤꯕ ꯃꯈꯣꯛꯇ ꯂꯐꯣꯏꯗꯣ ꯂꯣꯏꯔꯦ ꯌꯥꯎꯗ꯭ꯔꯦ ꯂꯣꯏꯔꯦ ꯑꯂꯨꯁꯦ ꯃꯊꯛ ꯃꯆꯥ ꯑꯝꯇꯅꯤ ꯁꯨꯃꯥꯏꯅ ꯊꯥꯒꯠꯂꯒ ꯁꯤꯡꯈꯩ ꯊꯝꯗꯣꯏ ꯃꯆꯜ ꯑꯣꯏꯅ ꯃꯍꯥꯎ ꯂꯩꯅꯕ ꯊꯥꯛꯄ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒ ꯃꯣꯔꯣꯛꯁꯦ ꯍꯥꯟꯅ ꯈꯥꯏꯗꯣꯛꯀꯦ ꯈꯥꯖꯤꯡ ꯕꯣꯔꯥꯅꯤꯅ ꯃꯣꯔꯣꯛꯇꯤ ꯈꯔ ꯌꯥꯝ ꯊꯥꯛꯑꯅꯤ ꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯤꯅ ꯌꯥꯝ ꯀꯟꯅ ꯀꯥ ꯍꯦꯟꯅ ꯌꯥꯝ ꯁꯥꯏ ꯑꯗꯨ ꯑꯣꯏꯗꯦꯗ ꯍꯥꯎꯋꯦ ꯀꯥꯡꯍꯧꯕꯗꯒ ꯊꯥꯛꯄꯗꯣ ꯏꯟꯁꯥꯡꯗꯁꯨ ꯈꯤꯇꯪ ꯆꯥꯏꯁꯟꯅꯤ ꯑꯩꯅ ꯍꯣꯔꯦꯟ ꯁꯣꯟꯊꯔꯝꯗꯥꯏꯗ ꯌꯥꯔꯦ ꯃꯣꯔꯣꯛ ꯈꯥꯏꯕ ꯁꯤ ꯐꯗꯤꯒꯣꯝ ꯃꯈꯣꯛꯁꯦ ꯑꯩꯅ ꯀꯛꯊꯠꯄꯅꯦ ꯁꯤ ꯍꯥꯟꯅ ꯈꯔ ꯀꯨꯞꯅ ꯁꯣꯏꯒꯦ ꯕꯣꯔꯥꯗ ꯊꯥꯛꯆꯟꯗꯣꯏꯅꯦ ꯁꯥꯡꯇꯛꯅ ꯁꯣꯏꯔꯒꯦ ꯈꯖꯤꯡ ꯅꯞꯍꯟꯗꯣꯏꯅꯤꯅ ꯂꯣꯏꯔꯦ ꯅꯥꯀꯨꯞꯄꯤꯁꯨ ꯁꯤ ꯈꯛꯇꯪ ꯍꯥꯞꯄꯅꯤ ꯌꯥꯝ ꯍꯧꯔꯣꯏ ꯕꯣꯔꯥ ꯇꯤꯜꯍꯧꯁꯤ ꯁꯨꯃꯥꯏꯅ ꯃꯄꯨꯝ ꯃꯄꯨꯝ ꯁꯣꯏꯖꯟꯕꯕꯨꯗꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯈꯥꯏꯗꯠꯂꯒ ꯃꯈꯣꯛꯁꯦ ꯁꯨꯃꯥꯏꯅ ꯈꯥꯏꯗꯠꯂꯒꯅ ꯐꯩꯌꯦꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯧꯕꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯈꯥꯏꯗꯠꯂꯦ ꯁ꯭ꯋꯥꯏꯐꯥꯎꯁꯦ ꯁꯨꯃꯥꯏꯅ ꯈꯥꯏꯗꯠꯄ ꯌꯥꯔꯦ ꯁꯤꯡꯒꯩ ꯍꯧꯕꯗ ꯌꯥꯝ ꯌꯥꯝꯃꯅꯤ ꯕꯣꯔꯥꯁꯤꯁꯨ ꯍꯥꯞꯆꯤꯟꯕ ꯌꯥꯕ ꯃꯆꯟꯈꯩ ꯍꯥꯞꯆꯤꯜꯂꯝꯃꯒꯦ ꯃꯔꯨ ꯃꯔꯥꯡ ꯈꯤꯇꯪ ꯌꯥꯝ ꯍꯥꯞꯀꯦ ꯑꯗꯒꯤ ꯃꯣꯔꯣꯛꯁꯦ ꯑꯇꯦꯛꯄ ꯊꯥꯛꯇꯣꯏꯅꯦ ꯑꯗꯨꯏꯁꯨ ꯁꯤ ꯈꯔꯁꯨ ꯊꯥꯛꯇꯗꯤ ꯑꯗꯒꯤ ꯁꯤꯡꯁꯦ ꯁꯤꯡ ꯃꯆꯨ ꯌꯥꯔꯦ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯒ ꯁꯣꯗꯥꯕꯒ ꯋꯥꯠꯂꯤ ꯍꯧꯖꯤꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯧꯔꯒꯦ ꯁꯤ ꯃꯩ ꯊꯥꯒꯠꯂꯦ ꯎꯌꯥꯟ ꯊꯥꯡꯒꯠꯂꯦ ꯎꯌꯥꯟꯁꯦ ꯁꯥꯔꯦ ꯊꯥꯎ ꯍꯩꯔꯒꯦ ꯊꯥꯎ ꯃꯨꯜꯂꯦ ꯍꯧꯖꯤꯛ ꯇꯦꯖꯋꯥꯠ ꯃꯅꯥ ꯈꯨꯠ ꯇꯝꯅ ꯄꯛꯄ ꯋꯥꯅꯤ ꯇꯦꯖꯋꯥꯠ ꯃꯅꯥꯁꯦ ꯊꯥꯗꯔꯒꯦ ꯃꯔꯣꯏ ꯍꯥꯞꯄꯦ ꯏꯟꯖꯥꯡ ꯌꯥꯝꯗꯕꯅꯤꯅ ꯊꯥꯎꯁꯨ ꯀꯥ ꯍꯦꯟꯅ ꯌꯥꯝꯗꯕꯅꯤꯅ ꯁꯤꯡ ꯈꯔ ꯊꯥꯛꯑꯦ ꯑꯗꯒꯤ ꯃꯔꯨ ꯃꯔꯥꯡꯁꯦ ꯈꯤꯇꯪ ꯑꯃ ꯊꯥꯛꯑꯦ ꯃꯣꯔꯣꯛꯁꯦ ꯈꯔ ꯑꯃ ꯊꯥꯛꯑꯒꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪꯒ ꯊꯥꯛꯈꯤꯒꯦꯗ ꯂꯐꯨ ꯊꯔꯣꯅꯤꯅ ꯍꯩꯔꯤꯕꯣꯞꯁꯦ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯒ ꯃꯆꯨꯁꯨ ꯊꯥꯛꯆꯜꯂꯒꯦ ꯄꯨꯂꯞ ꯑꯗꯨꯒ ꯑꯣꯠꯂꯒꯦ ꯃꯆꯨ ꯃꯌꯥꯝ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯥꯗ ꯊꯥꯛꯄ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯑꯣꯠꯀꯦ ꯌꯥꯔꯅꯤ ꯁꯤꯗ ꯑꯩ ꯉꯥꯁꯦ ꯊꯥꯛꯆꯜꯂꯛꯀꯦ ꯉꯥꯁꯦ ꯁꯨꯃꯥꯏꯅ ꯎꯀꯥꯕꯤ ꯃꯆꯥꯁꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯉꯥꯔꯤꯁꯦ ꯃꯆꯥ ꯑꯅꯤꯁꯤꯃ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯥꯛꯆꯜꯂꯒꯦ ꯃꯆꯥꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯊꯥꯛꯆꯜꯂꯒꯦ ꯉꯥ ꯑꯌꯥꯏꯕ ꯁꯨꯃꯥꯏꯅ ꯊꯥꯛꯑ ꯊꯣꯡꯕ ꯑꯗꯨꯝ ꯍꯥꯎꯋꯦ ꯉꯥꯁꯦ ꯉꯧꯔꯦ ꯉꯥꯏꯍꯥꯛ ꯑꯗꯨꯒ ꯁꯤ ꯊꯥꯛꯆꯜꯂꯒꯦ
ꯑꯗꯨꯝ ꯂꯣꯏ ꯊꯥꯛꯆꯜꯂꯒꯦ ꯆꯞ ꯃꯥꯟꯅꯩ ꯃꯥꯏ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯒ ꯉꯧꯔꯒꯦ ꯃꯥ ꯀꯪꯅ ꯁꯣꯏꯕꯅꯤꯅꯅꯦ ꯏꯁꯤꯡ ꯈꯤꯇꯪ ꯊꯥꯗꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯑꯣꯠꯀꯦ ꯅꯠꯇ꯭ꯔꯗꯤ ꯄꯨꯀꯪ ꯀꯪꯉꯦꯕ ꯏꯁꯤꯡ ꯈꯤꯇꯐꯥꯎ ꯆꯣꯠꯇ꯭ꯔꯕꯅꯤꯅ ꯂꯐꯨ ꯊꯔꯣꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯠꯂꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯛꯇꯪ ꯊꯝꯈꯤꯒꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯛꯇꯪ ꯑꯣꯝꯃꯒꯦ ꯏꯟꯁꯥꯡꯁꯦ ꯑꯝꯇꯪ ꯑꯣꯠꯈꯤꯒꯦ ꯉꯥꯛꯇꯪꯒ ꯉꯧꯈꯤꯒꯦ ꯑꯂꯨ ꯀꯩꯀꯥꯁꯦ ꯈꯔ ꯃꯨꯟꯁꯤꯟꯅꯕ ꯕꯣꯔꯥ ꯍꯧꯅꯕ ꯈꯥꯡꯁꯦ ꯊꯥꯡꯀꯠꯂꯒꯦ ꯉꯁꯥꯏ ꯉꯥꯏꯍꯥꯛ ꯉꯧꯔꯦ ꯑꯗꯨ ꯃꯍꯤ ꯍꯥꯞꯆꯤꯜꯂꯒꯦ ꯍꯋꯥꯏꯗꯣ ꯃꯨꯟꯂꯣꯏꯗ꯭ꯔꯅ ꯇꯧꯅꯤ ꯌꯥꯔꯅꯤ ꯃꯍꯤꯗꯣ ꯑꯃꯨꯛꯇꯪ ꯑꯣꯠꯀꯦ ꯁꯧꯒꯠꯍꯜꯂꯒꯦ ꯃꯩ ꯂꯩꯈꯠꯂꯒꯦ ꯕꯣꯔꯥꯒꯤ ꯈꯥꯡꯁꯦ ꯁꯥꯔꯦ ꯊꯥꯎ ꯍꯩꯔꯒꯦ ꯌꯥꯝ ꯌꯥꯝ ꯍꯧꯔꯦ ꯈꯥꯖꯤꯡ ꯈꯔꯁꯨ ꯇꯣꯡꯍꯜꯂꯦ ꯑꯩꯗꯤ ꯈꯥꯖꯤꯡ ꯊꯥꯛꯄꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯑꯗꯣ ꯏꯟꯖꯥꯡ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯌꯥꯔꯛꯑꯅꯤ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯑꯃꯨꯛꯇꯪ ꯑꯣꯠꯀꯦ ꯃꯩ ꯇꯥꯗꯣꯏ ꯉꯥꯛꯇꯪ ꯂꯣꯟꯈꯤꯒꯦ ꯉꯁꯥꯏꯒꯤꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯣꯠꯁꯜꯂꯦ ꯑꯗꯒꯤꯗꯤ ꯃꯔꯣꯏꯁꯦ ꯍꯥꯞꯆꯜꯂꯒꯦ ꯃꯣꯔꯣꯛꯁꯨ ꯑꯗꯨꯝ ꯍꯥꯞꯆꯟꯅꯤ ꯁꯨꯃꯥꯏꯅ ꯁꯤ ꯐꯗꯤꯒꯣꯝꯗꯨꯅꯤ ꯑꯩꯅ ꯍꯥꯞꯄꯗꯣ ꯑꯗꯨꯒ ꯀꯩꯅꯣꯁꯤꯗꯤ ꯑꯇꯩꯁꯤꯗꯤ ꯀꯩꯅꯣ ꯇꯧꯅꯤ ꯃꯆꯦꯠ ꯃꯆꯦꯠ ꯃꯥꯒꯤ ꯇꯤꯜꯍꯧꯒꯤ ꯑꯃ ꯅꯥꯀꯨꯞꯄꯤꯒꯤ ꯑꯃ ꯍꯧꯗꯣꯏꯅꯤꯅ ꯍꯧꯔꯝꯗꯥꯏꯗ ꯍꯥꯞꯀꯦ ꯏꯟꯁꯥꯡꯁꯤ ꯌꯥꯔꯦ ꯏꯟꯁꯥꯡꯁꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒ ꯊꯥꯡꯊꯔꯒꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯦ ꯌꯥꯔꯦ ꯑꯩꯅ ꯉꯁꯥꯏ ꯏꯁꯨ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯑꯂꯨ ꯕꯣꯔꯥꯁꯦ ꯁꯤꯒꯤ ꯑꯂꯨ ꯕꯣꯔꯥꯁꯦ ꯁꯤ ꯍꯥꯟꯅ ꯊꯥꯗꯔꯒꯦ ꯕꯣꯔꯥꯁꯦ ꯃꯨꯜꯂꯦ ꯌꯥꯔꯦ ꯃꯆꯨꯒꯁꯦ ꯌꯥꯝ ꯐꯖꯔꯦ ꯑꯣꯏ ꯑꯩ ꯖꯔꯣꯁꯦ ꯄꯤꯛꯃꯟꯈ꯭ꯔꯦ ꯅꯣꯏ ꯁꯣꯝꯗ ꯑꯣꯏꯅ ꯀꯣꯊꯔꯛꯑꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯤꯕꯨ ꯈꯖꯤꯡ ꯕꯣꯔꯥ ꯃꯥꯟꯗꯕ꯭ꯔꯣ ꯕꯣꯔꯥꯁꯦ ꯀꯣꯊꯕ ꯌꯥꯔꯦ ꯀꯣꯊꯔꯒꯦ ꯑꯃꯃꯝꯗꯪ ꯀꯣꯊꯒꯦ ꯊꯥꯎ ꯌꯥꯝ ꯄꯥꯛꯍꯜꯂꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯊꯒꯦ ꯏꯟꯁꯥꯡ ꯍꯥꯞꯄ ꯍꯧꯔꯒꯦ ꯆꯥꯛ ꯂꯣꯏꯔꯦ ꯕꯣꯔꯥꯁꯨ ꯍꯧꯔꯦ ꯑꯗꯨꯅ ꯆꯝꯐꯨꯠꯁꯦ ꯇꯣꯔꯕꯣꯠꯁꯦ ꯄꯠꯂꯦ ꯐꯗꯤꯒꯣꯝ ꯊꯥꯛꯄꯩ ꯑꯣꯠꯈꯥꯏꯗ꯭ꯔꯤ ꯐꯗꯤꯒꯣꯝ ꯊꯥꯛꯑ ꯑꯣꯠꯈꯥꯏꯔꯒ ꯀꯩꯅꯣ ꯇꯧꯗꯦꯅ ꯂꯐꯨ ꯊꯔꯣꯁꯤꯗꯤ ꯃꯁꯥꯅ ꯃꯆꯨ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕꯗꯧꯅ ꯍꯋꯥꯏ ꯊꯣꯡꯕꯗꯧꯅ ꯉꯥ ꯊꯣꯡꯕꯗꯧꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯈꯔ ꯃꯨꯔꯞ ꯑꯗꯨꯝ ꯆꯠꯂꯦ ꯃꯁꯥꯒꯤ ꯑꯩꯗꯤ ꯃꯄꯪ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯂꯐꯨ ꯊꯔꯣ ꯊꯣꯡꯕꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏ ꯇꯤꯜꯍꯧ ꯕꯣꯔꯥꯅꯦ ꯑꯂꯨ ꯕꯣꯔꯥꯅꯦ ꯑꯗꯨꯃꯥꯏꯅ ꯍꯧꯕ ꯌꯥꯔꯦ ꯈꯥꯖꯤꯡ ꯕꯣꯔꯥ ꯍꯥꯞꯄꯒꯦ
ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯖꯔꯦ ꯉꯁꯤꯗꯤ ꯏꯁꯨ ꯅꯨꯄꯤꯒ ꯆꯥꯃꯤꯟꯅꯖꯔꯛꯑꯒꯦ ꯑꯩ ꯏꯁꯨ ꯅꯨꯄꯤꯅꯦ ꯏꯟꯖꯥꯡ ꯃꯍꯥꯎ ꯌꯦꯡꯖꯔꯛꯑꯒꯦ ꯃꯌꯥꯝ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯈꯤꯇꯪ ꯃꯆꯦꯠ ꯑꯃ ꯁꯦ ꯅꯪ ꯑꯗꯨ ꯆꯥꯔꯣ ꯑꯩꯅ ꯁꯤ ꯆꯥꯔꯒꯦ ꯈꯔ ꯆꯥꯎꯕꯁꯦ ꯍꯥꯎꯋꯦ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅ ꯃꯍꯤ ꯍꯩꯔꯒꯦ ꯏꯟꯖꯥꯡꯁꯦ ꯁꯨꯃꯥꯏꯅ ꯑꯩꯕꯨꯗꯤ ꯁꯨꯃꯥꯏꯅ ꯃꯄꯪ ꯆꯥꯒꯗꯕ ꯆꯥꯔꯣ ꯀꯩꯀꯩ ꯅꯃꯨ ꯌꯥꯝ ꯀꯨꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯊꯨꯝ ꯅꯝꯕ꯭ꯔ ꯌꯦꯡꯉꯛꯑꯒꯦ 와우. 아무튼 부터 정말 남녀. Nâng cái bộ làm cho đó, cái bộ làm á một người đó. Thì bộ làm cho má không nhìn giờ cái. Anh em phạm vào bộ làm. Wow á. Hả? Ông hỏi mấy ăn thì đi. Thùng bộ lối nằm nè. Hào đấy. ꯑꯗꯣ ꯑꯩ ꯆꯥꯕꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯟꯖꯔꯒꯦ ꯍꯧꯔꯣ